ꯑꯩ ꯉꯝꯖꯕꯤ ꯊꯥ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩ ꯆꯥꯛꯈꯤꯔꯛꯑꯦ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯛꯇꯔꯁ ꯋꯥꯡꯅ ꯀꯧꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯦꯟ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯐꯩ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯣ ꯃꯣꯏ ꯕꯥꯅ ꯃꯥꯗꯣ ꯊꯔꯣꯏꯗꯣ ꯐꯠꯇꯦ ꯆꯥꯕ ꯑꯗꯨꯅ ꯇꯧꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯇꯧꯗ꯭ꯔꯦ ꯌꯦꯟ ꯑꯣꯏꯅ ꯇꯧꯖꯔꯛꯑꯦ ꯌꯦꯟ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯁꯥꯔ ꯃꯥꯜꯂꯦꯗ ꯃꯣꯏ ꯃꯨꯡ ꯀꯥꯏ ꯁꯥꯅ ꯇꯧꯔꯁꯦ ꯍꯥꯏꯗꯣ ꯇꯧꯔꯁꯦ ꯑꯁ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯦꯂꯦꯟꯖꯁꯦ ꯍꯧꯖꯤꯛ ꯇꯧꯒꯦ ꯑꯩꯒꯤ ꯈꯨꯇꯝꯃꯒꯦ ꯑꯍꯥꯟꯕ ꯌꯥꯝꯃꯕꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯆꯣꯠꯍꯟꯒꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯑꯃꯨꯛ ꯗꯣꯂꯔ ꯈꯔ ꯆꯪꯖꯕꯗꯣ ꯑꯃꯨꯛ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯌꯥꯈꯤꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧ ꯁꯦꯝꯗꯣꯏꯅꯣ ꯁꯦꯝꯕꯨꯗꯤ ꯁꯦꯝꯃꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯅꯝꯃꯅꯤ ꯀꯩꯅꯣ ꯄꯤꯁꯨꯝꯒꯤ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯆꯦꯂꯦꯟꯖꯇ ꯃꯃꯥꯡꯒꯤ ꯄꯣꯛ ꯆꯦꯂꯦꯟꯖꯇ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯃꯥꯒꯤ ꯄꯤꯁꯨꯝ ꯖꯦꯛꯑꯦ ꯍꯥꯏꯕꯗꯣ ꯖꯦꯛꯄ ꯅꯠꯇꯦ ꯃꯁꯥꯒꯤꯅꯦ ꯃꯨꯏꯁꯦ ꯑꯗꯨꯒ ꯈꯨꯅꯤꯡ ꯊꯤꯜꯂꯒ ꯄꯤꯁꯨꯝ ꯇꯥꯏꯌꯣ ꯌꯥꯔꯕꯣ ꯄꯦꯜꯂꯕꯣ ꯑꯗꯨ ꯍꯣꯡ ꯇꯧꯔꯁꯤꯔꯥ ꯃꯍꯤꯗ ꯍꯩꯖꯟꯁꯦ ꯈꯤꯇꯪꯗꯤ ꯆꯤꯟꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯗꯤ ꯂꯥꯁꯦ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯋꯦꯕ ꯉꯁꯤꯗꯤ ꯁꯤ ꯁꯣꯟ ꯊꯝꯈ꯭ꯔꯒꯦꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯈꯟꯗꯣꯛꯀꯦꯀꯣ ꯅꯪꯁꯨ ꯈꯟꯗꯣꯛꯑꯣ ꯃꯣꯔꯣꯛ ꯌꯥꯎꯔꯗꯤ ꯑꯗꯨꯗꯤ ꯃꯐꯩ ꯑꯃꯇꯪꯗꯤ ꯄꯥꯏꯔꯝꯈꯤꯁꯦ ꯃꯍꯥꯎ ꯈꯪꯍꯧꯁꯦ ꯃꯍꯥꯎ ꯆꯦꯂꯦꯟꯖ ꯃꯍꯥꯎ ꯈꯪꯉꯔꯣꯏꯗꯧꯅꯦ ꯃꯐꯩꯗꯣ ꯅꯪꯒꯤ ꯐꯥꯁ ꯕꯥꯏꯠ ꯑꯃ ꯍꯦꯛꯇ ꯆꯤꯛꯎꯅꯦ ꯃꯐꯩꯗꯣ ꯅꯪ ꯉꯝꯖꯕꯤ ꯆꯥꯡ ꯆꯥꯛꯁꯨ ꯑꯩꯅ ꯈꯔ ꯌꯥꯝꯕꯅꯤꯀꯣ ꯁꯥꯁꯨ ꯑꯩꯅ ꯈꯔ ꯌꯥꯝꯕꯅꯤ ꯃꯥꯅ ꯉꯝꯈꯤꯁꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯉꯝꯍꯜꯂꯛꯑꯣꯏ ꯑꯩ ꯉꯝꯖꯕꯤ ꯊꯥ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯍꯥꯎ ꯈꯪꯉꯣꯏꯗꯧꯅꯤꯁꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯔꯦꯗꯤ 1 2 3 ꯒꯣ ꯆꯥꯛꯈꯤꯔꯛꯑꯦ 멋있고 그냥 얘기야 싱겁다. con này thì xin diện cái số mình đã đi xuống mình thôi bao bồi đây xin lên smart đây bán này xin quay nhau là tốt này punishment dia phải lùi cái không ra gì
Trời mà sự nhanh nhanh thế chứ. Hai bạn. Ê đi kia. Đi xuống to. Anh sao? Dạ vâng. Siadere size. Good bro. Ngay quá. Ngay quá. Ngay ngay. Sao đi ông một cái này. Không đi ông gì. Wow. Dạ vâng. Xa gì rồi. Hết tuổi cái này rồi. Qua đây. Mấy cái lên sẽ đi mấy đá đấy. Làm từ qua đây. Cứ đi thẳng cái ra qua vậy. Xin chắn đắp bên này cô. Xin chắn đắp bên này. 푹 신이 하더래. 진짜 있는 엄청 많다. 작전이 야민이, 인장전이 야민이, 그만 땡겨. Anh ta tăng vậy lại với lại chẳng yên tàu đi. Anh giúp tụt bị sao? Lấy mang gì vậy? Chà. Hay rồi đây. Quay à. Ma'am, this video is shadow center je, punishment lomda, je, qua. Ma'am, कोई गान लगी punishment je. अखोई क्वानी न सीजना की बक कौन गजे उजिक फेंग बता रहे
ꯐꯦꯡꯕ ꯍꯧꯔꯁꯤ ꯉꯥꯟꯕ ꯄꯨꯔꯣ ꯉꯥꯟꯕ ꯁꯣꯝꯇ ꯌꯦꯡꯉꯨꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯍꯥ ꯀ꯭ꯋꯥꯂꯤꯇꯤ ꯃꯍꯧꯁꯥ ꯑꯗꯨꯝ ꯐꯦꯡ ꯂꯩꯔꯦ ꯄꯥꯅꯤꯁꯃꯦꯟ ꯑꯣꯏꯅ ꯈꯟꯗ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯇꯣꯟꯅ ꯂꯩꯕꯅꯤꯅ ꯇꯧꯈ꯭ꯔꯦꯕ ꯁꯨꯝ ꯑꯗꯨꯗꯤ ꯏꯁꯩ ꯑꯃ ꯁꯛꯇꯠꯂꯒ ꯐꯦꯡꯗꯣꯛꯑꯁꯦ ꯏꯁꯩꯁꯦ ꯑꯁ ꯆꯠꯂꯣꯁꯦ ꯃꯤ ꯀꯣꯟ ꯐꯦꯡꯕ ꯌꯦꯡ ꯂꯩꯔꯗꯤ ꯃꯤꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏ ꯏꯁꯩ ꯈꯔ ꯇꯧꯁꯤ ꯀꯩꯗꯧꯒꯦ ꯇꯧꯁꯤ ꯍꯣ ꯋꯥꯔꯧꯕ ꯍꯩꯇꯦꯀꯣ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦꯀꯣ ꯅꯣꯡꯗꯝꯕ ꯅꯪꯉꯣꯟꯗ ꯐꯦꯡꯍꯜꯂꯝꯕꯅꯤ ꯀꯣꯟ ꯋꯥꯔꯧꯒꯅꯤ ꯇꯥꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯀꯅꯥꯗ ꯇꯝꯂꯨꯅꯤ ꯍꯥꯏꯗꯣꯛꯂꯔꯣꯏ ꯀꯅꯥꯗꯁꯨ ꯍꯌꯦꯡ ꯅꯪ ꯅꯨꯄꯤꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯃꯅꯤ ꯉꯥꯟꯕ ꯅꯨꯡꯉꯥꯏ ꯃꯈꯨꯠ ꯑꯍꯥꯝꯕ ꯄꯤꯖꯗꯣꯏꯅꯤ ꯍꯥꯏꯖꯤꯟꯕꯨ ꯆꯍꯤ ꯁꯛꯇꯥꯁꯤꯒ ꯉꯥꯡꯊꯣꯛꯏ ꯑꯩ ꯇꯧꯅꯤꯗ ꯍꯣꯏ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤꯗ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯖꯜꯂꯤꯌꯣ ꯍꯧꯖꯤꯛꯀꯥꯟ ꯆꯠꯂꯣ ꯅꯣꯏ ꯆꯍꯤ ꯃꯇꯥꯡꯗꯗꯤ ꯂꯨꯍꯣꯡꯅꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯇꯧꯗꯦꯗ ꯍꯥꯏ ꯃꯌꯥꯝ ꯆꯥꯛ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯕꯛ ꯂꯧꯖꯩꯀꯣ ꯑꯩꯈꯣꯏ ꯂꯨꯄꯥ ꯀꯌꯥꯅꯣ ꯄꯤꯔꯝꯃꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯦꯡ ꯍꯥꯏꯔꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯂꯨꯄꯥ 500 ꯂꯧꯋꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯅꯣꯡꯃꯒꯤ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯩꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒꯤ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯄꯤꯌꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯣ ꯅꯣꯏ ꯃꯥꯅ ꯎꯔꯗꯤ ꯑꯁ ꯀꯩ ꯏꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯀꯦ ꯍꯥꯏꯖꯔꯅꯤ ꯇꯧꯔꯣꯏ ꯍꯥ ꯏꯁꯩ ꯃꯇꯦꯛ ꯁꯛꯑꯒ ꯇꯧꯔꯝꯃꯤ ꯅꯪꯕꯣ ꯑꯁ ꯏꯁꯩꯁꯦ ꯐꯤꯁꯨ ꯁꯨꯖꯒꯦ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯁꯛꯆꯤꯜꯂꯣ ꯐꯤꯁꯨ ꯁꯨꯖꯒꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯑꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ ꯃꯈꯥꯗꯤ ꯑꯁ ꯃꯈꯥꯗꯤ ꯐꯥꯗ꯭ꯔꯤꯗ ꯑꯩ ꯁꯨꯝ ꯃꯇꯦꯛ ꯐꯥꯕ ꯋꯥꯅꯤ